Hausi Pabu ki Marai Bapauda, Manipuri ki Oina, Tahia Central Road Fund, Gilupak Road, Kuntaru Fund, University Matakta, Ahen Malupak Road, Kunmanga Pin and Nabakanagani Haina, Union Minister of State, Road Transport, Highway and Shipping, Pon Radhakrishnan Pongtokre. Tongan State Jankai Teret, Liam, Napigani, Tongan Ties Jankai Teret, Liam, the Tongan Kudong Java, July, Amadagi Janaba Provasu, Health Center, Kradadi Cell Lobayauri. Amadi, Modbung High School gi Government Girls Hostel gi Fibam Zadabana, Mary Singh Laimai the Thadana Hipnari. Kurunzari, ISTV ki Manipuri Pawmi ang Tabiri Busing Mutaram Noksari, Hausi Paw Sabon Bizari. Manipur ki Oina English ngani tara tare trani pan senba chahi asigi Central Road Fund gi makha da lupa crore kuntaru khak phangai leri basigi matakta ahen ba lupa crore kunmanga piradaba khanaragani haina Union Minister of State Road Transport Highway and Shipping Pon Radhakrishnan Phongdokre Jingmayong da laiba classic grant da pangthokpa pawgi mifam amada Union Minister na makhatana Tameng Longdagi Khongsang Phawba kilometer nifu sangba lambi asi len ani thamna ba lupa crore samunga tha ani ki manungda kaithok lagani Imphal More lambi ki package amagi makhada tha amagi manungda bidding ki thabak horagani State government haijarakpagi matungina Imphal gi khong na lanthongan sin tongna ba thong mari ki sanction tawragani Imphal Mau lambi gi thong mari semjinana ba sanpham su kaithok lagani Tameng Longdagi Longdi Prambam Paraga, Parent Taba kilometer, Marfudra Sang Balambi, National Highway Oina. In principle, Loktokre, Lambi Sigi, detailed project report, National Highway Infrastructure Development Company in Assembly. Sangsat Nafisagi, Section Bharat Malay Scheme Gimakada Chale, Manipur Masikisu DPR Assembly. Housing status Sigi Manung Dalaiba, National Highway Gi. Kilometer Satret Kumari Sangba Lambi Lupa Crore, Lisingam Kasami Contra Mathoi Thadaduna, Sembagi Tabak Kumang Soxin Sachari. Imphal Ziribam Lambigi Pibam Pakanaba, Lupa Crore, Chamaga Humpuni Toy Thadaduna, Mapung Pana Satari. Tabagasi, Matang Sahigi, Mars Ta Pauda, Rishingani. Highway Sigi, Barak Amasung Makutong, Lupa Crore, Lis Chamaga, Nipuma Toy Dasmik Amamari Sangna Saragani. Tong Aniasi, English Singani Kungi Mars Anifau Gimanung Dal Rishingani. Imphal dagi More Fawagi Lambi, Len Anidagi, Mari Fawal Lehenabagi, Lupa Crore, Nisimaka Satrup Kuntra, Dasmik Anima Pangi, Project, Cabinet Committee on Economic Affairs na Ayaba Pire. State government Lam Loksin Magi Tabak Hena Kumang, Sakun Haningi, Haiki. After having a discussion with the Chief Minister, we discussed the road condition and the coordination between the national highway officials and the state officials. Now, after this meeting, there will be periodical coordination meeting will be with the state government. So, in future, the work will be started and there will not be any delay due to some misunderstandings. That's all. Thank you, sir. Ngasi Imphal Ziri Lambi gi Cortland Fawagi Pibam Union Minister of State Road Transport and Highway and Shipping Pon Radhakrishnan Yangsingkre. Kongsarada Highway Sigi Lambi Sembagi Tabak Pariba National Highway Infrastructure Development Company gi Executive Director Sanjib Malik, General Manager Sunil Kumar, DGM AK Zahasu Loinaki. Minister Lambi Asi Kahena Patribasi Kwari Satpadagini, Masida Tungi Yanglaga State Government Su Miem Changma Mathoktai. Lambi Asi ki Damak Tongan ba Henba Fund Kharasu Hapnaba Honari Haiki. Chief Minister M. Birena Tongan ba ana layengi test tawda punna test Yankai Taret Lem na tawagani haina Loktoki bagi matungina July tang amadagi chanaba hokre. Hariba Kudong Sabasi Rims Janims Primary Health Center Marfumanga Community Health Center Tarat District Hospital Taret
Urban Primary Health Center Mapanda Kudong Saba Pigani Haina Laktokrabasu Singamada Leba Urban Health Center Dadi Test Tobuda Paisa Loroi Liam Togani Haikiba Test Yankaita Kimanung Sanba Test Singasu Paisa Lore Test Tobagi Logodaba Sanpam Hawa Health Center Sigi Paklanga Miam Kangaba Tetuna Tamli Nimit Nini Mamangdagi ISTV News na Hiram Sigi Matanga Tijinduna Lakibani Test Yankaita Liam Togani Haina Laktokrabatunda Health Services के Deputy Director Dr. M. Dinespu Planning and State Nodal Officer of Free Diagnostic के Charles Buduna Yangsin बगी थवक सिनदुना लागले ISTV News ना Nodal Officer Dines को उन्होंने मतंगदी सरकार ना लेम न टेस्ट तोगनी हने लगतो की बम फंगसिंग सब चना चना कांगोन इंदुना टेस्ट यांखै तरेन मग लेम न तौरी है ना फोंदोरकली अगर आपने मोना थामी मोनिटरिंग थामी मनों द मोनिटरिंग अकोई की टीम तौरका चला का नमो ही का तौरका तौरी बनो तौ बयान दो दिन जिनिस दा मोई अदुग मोना मनी रिपोर्ट तौरा का दा कोई नमो दा इगे तबा लिएजेन अदुगी अवारा पास को ना तो था कोई ना अदि था कोई बीबी से मन टोटली होना पिछासे था ओंगी होना पिछासे लिस्ट हो गई अगर था उनसी की मरक तमोना रिपोर्ट करते मतनी ना अवारा पास तो कोई ना लिस्ट हो अमरंदा मणिपुर सरकार ना टेस्ट यांखै तरेत लेमना तौगनी हाने लाथोकिबा अदु सबचाना थबक ओइना पांगथोक्तुना लाइरबा प्रजा सिंगना अना येक यावरकपदा सेल लेटबगी अवाबा खुदोंग सादबा कया मायोगनारिबसी खरदम ओरबसु कोहनबा सरकारना हाइदोकिबा वफम ngakna satnanaba mari leinaba singda khanganbiu mari leinaba singnasu lemna test pangthokadaba rims jenims yauna health center singda satuna yengsinbiu haina masangmaming taktokningdaba singjamai urban health center da anaba layeng balak pamioi singna sarakar gi punging tingchilakli Government mahai masingi pibam pagalhananaba government school singda akanmam yeng changlabasu awada pa kya na pibam chadaba school kya marum lairi Kangpokpi district ki Modbung High School gi leriba government girls hostel gi pibam asuki matik pibam chadaba galunana mahairoi singi tumnanaba phamung phawba leitabadagi leimai da tharaga tumli hostel asida district asigi tongan mafamdagi lairaba imungi mahairoi kun manga leiri masa masa gi uniform amadi firol sing thamnanaba mafam phawba leitabadagi faglangda thauri sang tinglaga yanduna thamnari table amasung chair gi mohta tek kadoraba desk amadi bench sing da lairik pari hostel asigi ka tarani joy saksang amalai masi english ngani tara manga da NSDP 2 gi makhada lupal lak kun manga sang sakibani english ngani tara tawtolotion grabasu hostel asigi leifam thokpa masak sing sun laitri hauzi laiba hostel asigi pibam All Tribal Student Union Manipur gi Education Secretary na lusingma mihut kangbu amana pawmi singalona na yengsin bada pibam masida leramba thengarakibani Hostel yakwabada idam nalaning thina thambida badagi ising tungsinduna kangna sandurok palena sing thorokpa yabagi akibalai Hostel asigi hek mamangda laiba pukri asina hostel dalaiba angang sing yamna kudong tiningai oiri Hostel daleramba mahiroi amana imung manungi kudong sa dabana private school sing da tambang ngamde adubu government ki school sing asidi asuki matik pibam phatri haiki Assam Education Secretary Hengkai Singchina Hausi Oriba Hostel asigi pibam thamoi kainingaini government na maruina education minister na atu matamna yeng changduna mahairoi sing asigi awara passing yengsin bigadabani civil society NGO amadi pukchal sawu singnasu hostel asigi awara passing da mateng pangbiu haiki hostel asigi warden oiribi Daikoling Lobhamna hostel da leiriba angang singidamak nungai tawa phongpukpagalena mokhoigidamak afaba pirol amadi lainanaba masak sing ningthina piba ngamde angang sing asigi mapi marol amadi lainanabagi masak singidamak modbongda miyamdagi mateng niki government hostel ama sabibagi damak nungai ba fawi adubu angang sing asigi tumnanaba famong table sakri pirol na sing mathamnaba pibidaba sidi nungaite State government, NGO, civil society amasung miyamna angang singasigi dama ngam mateng pangbiu haiki infrastructure table chair aduga tumphom asigumba haibase yamna watli aduna akoina high school gi hostel gi warden ama oina aina higher authority oige personal oige government no NGO oige aduga social organization da appeal tawning badi nokoi gi mateng pangi Henglep subdivision gi manung channa khul khara da
layong khangdaba laina ama sandorokuna miam awana nangle hairiba mafamda state government na kudakta helicopter sizinaduna doctor nurse amadi hidak langthak sing pusin binaba opposition MLA K Ranjina government ki puning singre ngasi sachaki ba assembly mifamda kudakyoina pukatkiba calling attention amada wafamasi MLA na phongdokibani media ki report yumpham oiraga henglepta laihou yauna laina ama sandorokpadagi mioi nipumatoi Josampur district hospital da yaurakre mioi yankhairo makhata na lambi thongi pibam phatabadagi yorpangam amaranda nursing henglepta chatpiu yadre haribo wafamasi government na khongthang kari khongthang lokhale kangna sandokpa laina dagi misimina kya yaroba fawoda government na laichat amal leire haina lokthokriba karigino laina layong asna lekhidaba mioi gi report pitokriba karigino haina health minister gi punging singsimki mapam adugi miyam na wariba si yenglaga mioi begi minung sigalune na kudakta airlift tawduna miyam adu imphal da layeng view haiki Health Minister L. Jayant Kumar na handaki ising isaw matungdagi sandorogli ba laina kaya marum asidagi department na akan mathabag lokatli District Hospital Josampur da doctor amasung nursing matik chana thamduna miyam gi layeng naba thabak chachari Josampur District Hospital da angang kunthra matho yauna henglep ki miyoi nipumathoi layengli makoidagi igi sample loduna kari laina no haibadu khangdong naba honari lambi thongi phibam sadbana henglepta medical team housing maki oina thajin mangamdri tangai fadrabadi chief minister tanaduna airlift tonguna ba onagani housing sandorli balina si pak sana sandok pamak natabani na laichat amani haya lokthokpadi maduna miyam de henami pai pokani laina astagi ngakthongna ba government na hidak matik sana thamle mastagi ngakthongna ba health department khaktan na honabana ngamloi lekai ki club singyawna miyam gi apunba cooperation changi member khuding mangnasu matam chana report tawbiu haiki Manipuri State Hajj Committee Imphal na sinuna chahi asigi oina Muslim jati gi oiba hajj takadaba sing Manipur gi chief minister N Biren ngase yuk airport ta thindokre handak hajj takadaba Manipur gi mioi punna sahum mafudrama thoini ngasi mioi chani nifunipan chakadabani tha sigi tang kuntaret amadi kunipan da mioi chamaga kunthra taret mangjong na satkre tha sigi tang kunthra da mioi taruk amasu chatkani hairi khongsa sigi matang da Manipur State Hajj Committee gi executive officer MD Salahuddin phongdorakpada Makka da pangtokadriba hajj thoramda khudong thiba amadi lamang na bathorak matamda Manipur amadi India gi mioi ni khangnaba thabak thoram kya paikhatle khongsa sida MLA Sabudin MLA Fazur Rahim amadi MLA Abdul Nasir su saruk yagri khongsa sigi matang da Manipur gi chief minister N Biren phongdorakpada Manipur da thongiba awana koktuna santi oiba Manipur ama oinaba ishor gi mafam da thongni birau haina hajj sakadaba mioi singda paujal piki natana koi kanada su karsu depend to bungam dewana tarakanda ada Manipur da handak matam kharasi da thoiba awana maram sadaba misimina ising isau singning haiba thoiba thogdo wa thong mayam semasi lamdam sida santi hanjan birakna ba madu aigi taraptagi su saliba singna dua taroga khoram biru enai haijaki ba aduga makhoina su engonda madumak choidane khoi nijarake khoram jarake na maroina thoning da bathog dokra so Manipur da lakpa dongna to natural calamities or tawudi Manipur khataki nate Assam da sumi swam hena sire adagi Mizoram da tawriba adagi atai jaga da su tawi tawudi adu bai khoi laiba state sigi wariba si kitang phibam phagana haitare adugi sum laksebani Manipur da sunga sidagi kg manga gi free trade LPG gi khudong saba Imphal gi mafam ahum da phangankhre Kuyathong leba PCTC da pangthokkiba tharamda Consumer Affairs Minister Karam Shyamna khudong chaba si hogdokibani thoramadida Commissioner Radha Kumar NEISO gi DGM in charge Vimal Pathak SLC Manipur SI Singh Susawyaki Commissioner K Radha Kumar na lambi thongi khudong sadabana tongan be scheme gi khudong saba matam sana miyam de hon bangamde miyam na gas ki khudong sadabale rambadu lupali singamaga samri nipuni pan khaktana ahan bagi LPG connection tarwa matung ahang ba cylinder puruk laga khudakta kg manga gi cylinder ama sindokadaba khudong sabani haiki Minister Karam Shyamna anobu thoksilasi maruoina bharada leriba mahiroi sing amadi miyamna
मिसिंग यामना चादब इमुंग सिंगिदमक अखनब थौरांगनी खुदोंग चाबसी अहानबगी ओइना खुयाथोंगी PCTC लंगथबाल ऑयल पंप अमसुंग कॉन्सम ऑयल पंप कांसीपुरदा हांगदोकलगनी लोइनना मफम अतैदसु हांगदोकनबा थौरांग तौरी हाइखी अति हिरम खुदिंगमक्ता लोकल लेवल स्कीम मैम से मरुइना लेता लारगे आयाम ओइना तवे मदुगी खुदोंग चाबा अदि पीएसु पिकना मणिपुर स्टेट अदि बाउंड्री सु ओइबा अदुगा यामना पिकप स्टेट सिदा मसिगी खुदोंग चाबा खुदिंगमा अकोइना लौबा मदुगी खुदोंग चाबा लौबा ngambagi tanda phangba aduga akoigi state si gi madugi sakthung pirakpa masi akoina yamna properly sinaraga manipur si yamna saukhatwa state ama oina na bohona bada akoi khudingmak daita longminaba Siko gi mako komor August manga da pangto kodoriba si yenglaga kanagumalup amatana August mari amadi manga da general strike tawbidanaba organization asina appeal tawri Hozipaugi marthan atemna brematang dominasi Introducing Green Can Industries Waingbam Lekai. We are the direct importer, supplier and manufacturer of all commercial kitchen equipment in Northeast region. Our top selling products are softy ice cream machine, baking oven, deep fryer, popcorn machine. Kindly visit our office. Contact number 0385 244 3011. Jolip 100% natural syrup. Amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairabo upaidi Jolip syrup amasung capsule. Sky Hospital के chief cardiologist Dr. L. Syam Kishore की लुसिंग मखादा heart operation लिसिंग तरा मंगा की मथक तपांको क्रबा world class heart transplant surgeon Dr. Ajoy Cole Sky Hospital दा open heart surgery bypass surgery मसुंग मखल मखा की heart operation पाक्तुक चरगनी आगांग गिदी OTM सुंग hospital charge free ओइगनी लोइनना Dr. Ajoy Cole के heart surgical OPD की खुदोंग चावल लेजगनी अकुप मरुल की दिमाग reception गत्ता नबियो Best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkong. Ladies Fitness World, Keshampat Junction, Tidim Main Road. Ihan hanbo ina hangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adom na adom ki convenient oiba khudong chaba matam ama yenglaga sanaba lakpiyu. Break mutung taram na moksari makata pawda Chursampur da leba bus parking da government kaithal sagani haina lebak tawba horliba si toktrabadi Chursampur da makhal khudingmaki passenger service lepagi khongjang sangsilagani haina Imphal Chursampur Road Bus Owner and Worker Association amasung Tidium Road Bus Owner Transport Cooperative Society na phongtokre Kaisampata pangtokpa paugi mifam amada Association Secretary B Dhanvirna parking ase Imphal Chursampur gi bus ki bhara lupa ani makhai oiringaidagi sizinaduna lakibani Government na kaithal sabada ayat palaite adubu atopa mafam amada sabiyu mafam asi matam kya gi mamangdagi association na AD sida paisa thiduna lakpani hiramasi matanga Chief Minister DC amadi Marilena Singda memorandum pishin balaikhre hairi sida kaithen saba hodani aiduna koi bus mayam khamaga lei mafam sida koi soil test toba khola saba hogjalak paje masi kaingwa makha ta na chathara gadi koi Chursampur da bus suang changdaba any passenger gari changdaba gari lepagi khongjang ama koi yam kanna thuba matamda sangjalakani aiduna Marilena Singi mafam da thamjari Ngarang midang sawang na pong nipan muktaba dwaida Imphal West Police Station gi manung janba tera pukram mam leirakta mioi ama sakhangdaba sing nomai na kapna halamle leikidraba nupa adudi Irom Bobo sahini phumari apokpa Irom Kameshor Tharoijam maning lekai dagini hairi ma ki kokta nomai maru ani pandagi dafam lerami police na si baksang adu lokhalaga postmortem bidamakta rims ki moktu thamkhre amaramda Irom Bobo aina tingkraba lalolu UNLF na kapani haina lubasna claim tarakli ngarang Bisnupur district ki mafam amada pangthokpa paugi mifam amada Irom Bobo mokoi gi custody tagi puthoktuna mang nupi oibegi kai khumnaba mangan khibegi maral yazaki nupi sigi lubasigi machin chapa wanga roi amana Bobo na English ngani tara humdoida
सही तरा मरी खक्तंगाई बिनपी मजा अमबु इकाई खुमनबु मंगनकी थोकदोक अदुदगी कैसुम संगदा चही अमा लेरब मतुंग अमुक थोरक्तुना खुनाय असिदा मांगनिंगाय ओइबा लिचर क्या मांगना सलकपा याबगी ओइथोकपा लैबना लमदम असिदा नुपी अंगांग चथरिबा थोकदोकसिंग असि थिंगनबा खुदम सांगदम ओइना महाकपु अहक पसेराक पिनबा लुपना वरेब लौबनी हाइरी नुंबा दथोकिबा एक्सीडेंट की थोकदोकता मियोय अमा लेकिदबदगी खोइसावनरबा मियाम नफुबदगी सोक्तुना राजमेजी सिटी ते लायंगलिबा ऑयल टैंकर की ड्राइवर दा ऑयल टैंकर ड्राइवर यूनियन मणिपुरना सेल की मतेंग पीखरे यूनियन के सेक्रेटरी नावरेम बोकेसना ड्राइवर सिंगना लंबीदा चलंबा जीव पानबा अमता सोहनबा पांबा नते लाइबक थिबदगी खुदोंग थिब थोखरबसु गाड़ी ड्राइवर सिंगु तमथिना पुरक हाइबसी लाइबक थिबनी मतुंगदा हाईवे दा चलिबा ड्राइवर सिंग फुबा चैबा तौबिगनु हाइखी लंबी सिदा सुमाइना तौबिरकपसिजु कोई ड्राइवर खुदिमक आदि पोशाक अमा आदि खुई हौदोंग आदि हंगोइबोक तौनिंगबा नते खोइसु सोइबा सिदि तंबंगमदे तौबदबु हुजिकी सोइबा इमुंगदुसु खोइ यामना नुंगाइजदे खोइना आदि मोइदा नुंगाइतबा फावि लाइखिदबा इमुंगदुगिसु अदो खोइ ड्राइवर जु खतंग हजे खनबिरगा पब्लिक ने सौगतपिउ सुमाइना असुगुम्बा थौदोकसे मतुंगदा मु थोक्तनबा मोइरांग पुलिस स्टेशन की मनुंग चना क्वाक्टा ग्राम पंचायत वार्ड नंबर 1 की कबरस्तान मनाकी खोंगनुंग अमदा ngasi ayuk miyoy masina fangle miyoy si masang maming khangmangamdri chahi kunmanga rongi lenga oigani miyoy si gi prikhawda tablet strip ani syringe ki makumma yaurami ma ki managanda chai gumba amana kanbagi da phomsulerami moirang police na masang maming khangdongnaba lakhakhre hauji amukasana atenba be matang lominasi भाई गुरुदास ग्रुप ऑफ इंस्टीट्यूशन संगरूर पंजाब ना स्टूडेंट्स खुदिमा की इमेजिनेशन की पाथ डिस्कवर तौबगी मथक्ता नॉलेज की इंपॉर्टेंस मतिक चाना पीरिबा मफमनी एजुकेशन पीबा खतंग नतना हयेंगी युबिरो पुथोकवा इंस्टीट्यूट नी मसिदी स्वार हाजंगे तुले करियो मत टीचर मुझे करियो जाओ सीधी योचिरन है मत्सगी योशिदी तता तिस्कोनी ने अदुदी सनागी मुहुत यांगना सिनबा यामद्रे Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Break ki matungda amuka sutaram noksari makataba pauda Rotary Club of Polo City Imphal na Swasth Bharat Abhiyan ni makada Public Health Center hingangda lamtu sengdokpa ki thoram ama pangchokre club ki maikaida ki health center asigi sizinanaba 10 bin taruk supi ki person birla hobby zamna isa isa gi yumdagi horaga mafam khudimak luna na thamnaba appeal tawki मैम दा बिल तौजरी स्वास्थ्य भारत अभियान की मखादा कोई मैम पुनः मुना इसा इसा की ऑफिस यूम एनी प्रीमाइसिस लूना नाना थंबा है बसी हक्चांग की काना बकोरबा सी मैम सी की दमता रिक्वेस्ट तौजरी Soibam Lekai Handloom and Handicraft Cooperative Society Lilong Arab Jena Sinduna Li Amasungwa gi Processing Sabna Bagi Nimit Humni Satarakiba Workshop Masi RCCI's Hall Arab Participation Kre Lushan Bagi Thoranda Sericulture Department ki Assistant Director Oiramba Dr. K. Nimal Chan Amasung Soibam Lekai Handloom and Handicraft ki M. Chandrajini Su Sarugyaki Lions Club of Imphal Sichina Central Forest Division Amasung Mana Hangel gi local club ka kusam duna Uzara Samrom Mana Hangel area da thakre Ban Mahosab tha masung environment kanana pandam da pangtu ki batharamada Lions Club of Imphal gi president L Arun Kumar Forest Division gi official Singh amadi club ki member Singh Su Sarugyaki
Langtabal Mantri Khong Makhalekai Thong Aman Bimanakta Hoba Khongang Tukibana Maram Oiraga Khongang Pambi Asigi Mapa Oiriba Lambigi Saruk Tangkai Ama Foot Kunlom Sangna Namthakre Maramaduna Khongang Pambi Asi Yantat Piduna Namthakaba Lambigi Saruk Asi Semjin Binaba Langtabal Sporting Club Ki Maikaidagi Marinaba Authority Ki Miyeng Chingchili Hozilo Islapada Maripao Amana Pizari Manipur की ओइना सही असिगी सेंट्रल रोड फंड की लुपा करोड़ कुंतरुक फंगनिंगाई लेरिबा असिगी मथक्ता अहेन बलुपा करोड़ कुनमंगा पीननब खनरगनि हाइना यूनियन मिनिस्टर ऑफ स्टेट रोड ट्रांसपोर्ट हाईवे एंड शिपिंग पोन राधाकृष्णन न फोंदोक्रे गवर्नमेंट की लाइंग संग सिंगदा तोंगान तोंगान बतीस यांखै तरे लेमना तंगनबगी खुदोंग साबा जुलाई अमदगी की चन्नब हक्रबसो हेल्थ सेंटर खरददी सेल लोबो यावरी अमदी मोबुंग हाई स्कूल की गवर्नमेंट गर्ल्स हॉस्टल की फिबम सादबना मैरोई सिंह लेमाई दथादन हिबनरी हौजी फाबुगे नदी आईसीबी ने पिजरी मणिपुरी पामतांग सरजरे मियंग ताबिर सिंह मुकना खुरुमजरी